Imphal East District ki Kongpal Kongkham Lekai Pong Lambi Land number 3 da leiba Thingom John gi yumda sakhangdaba singna hand grenade ama thamjil lamba gi thawong adu yaningdaba utuna Kongpal Kongkham Lekai Porongpat Women Welfare Association nupi lupna wakat mipham chathakre Athletic Association a trial na sinduna Kongpal Kongkham Lekai da Lekai gi miyamna sarukyaduna chathakiba wakat mipham aduda yumlakta bom thamba yaningde micham miyamda aki akhang piba yaningde haiba yauna tongan ba wahai kaya iba placard sing sizinaki wakat mifam aduga mari leinana Kongpal Kongkham Lekai Porongpat Women Welfare Association nupi lupki audit oiribi amakcham radhamani na hai ngarang ayupung manga makhairom tarakpa aduwaida Thingom John gi yumgi thongganda bom ama yanduna leiramba thengnarakibani bom adu kanana kari maramgi damak thamlamlibano haiba adu numit humni gi manungda miyam khangna sengdorakadabani asumna yumlakta bom thamjinduna miyamda aki akhang piriba asi yaningde John hairiba miyoi asina asoi aran tauramba thoklabasu ningthina wari saduna semdoknabagi tanja pibiu haina mahangna mari leinabasingi pukning chingsinki panba yabadi bom adu Imphal East Police ki team amana asoi angam yauhandana laukhatkre hairi bom thamba yaninde yumlakta bom thamba yaninde ozada ki khangpiba yaninde ozada ki khangpiba yaninde thuba matamda sendokpiu masi kanana kari ki maramgi damakta thambirambano haibado athuba matamda numi humni gi manungda sengdokpirau miyam mitam akoida aki akhang nanghanbigano mirakta bom thamba yaningde karigumba John haiba misak asina hattaba thabak toramlagasu tauramliba adugi tatok tasin tauraga mahaki khanna minaraga mahaki wari sanabagi tanja adu pibiyo haiduna maira paibi site gi haijari